Yaningdabagi Khollao kaya Laoduna Meiragi Khongchat Chatkhre Manipur thokliba kuki narco terrorist singna chatharakliba lan asi loisandringaida khungak pasing faba yaroi President rule thamba yaroi athubada lengak semu haiduna pendabagi Khollao kaya Laoduna ngarang ahing ima ibel lising kayana khutamaira paiduna Khongchat Chatkhre Thoubal District Hairok Assembly Constituency gi manung chanba Yairipok Maikai gi Nongpok thangba sarukta Kamjong amadi Kangpokpi District ki khul kayaga Khulonna duna lairiba Phanjakhong Chandrakhong Ningel Leirongthel Malom amasung Kakmayai khulgi Meirapaibi singna punna sinduna chatkhiba Meiragi Khongchat aduda khungakpa faba yaroi Manipurda PR thamba yaroi athuba matamda lengak semgadabani Manipurgi apunmagi saktam kaiba yaroi amadi Long Live Manipur haiba Khollao kaya laukhi khul taruktagi masing yamlaba Meirapaibi ima ibel iche ichel lising kayana saruk yaduna khutta Meirapaiduna magi khuldagi Khongchat laknaduna Yairipok kasom lambi paringda laknaraga horton amasung mayai kaithel khulgi lamdaibungda pulap punduna Khollao kaya lauminarba matungda Khongchat adu loisinki Meiragi Khongchat aduda sarukya khibi Meirapaibi luchingbi ima singna fongdorakhibada ngasi February tang 12 asida Leirongthel Malom Kakmayai Ningel Chandrakhong Phanjakhonggi Meirapaibi singna punna sinlaga hauzik Manipurda loishanba naidriba lana sigi marakta Manipurda President rule chalairakpa asi laibak thibani lengak na ngammi haibagi matagum khulngak liba icha inaw singbu mafam matam yengdana mara leitana faba punba yaroi Manipurdagi athuba matamda PR lauthoklaga lamdam asi laibak asi kannanabagidamak Chief Minister khanduna lengak ama semgadabani haina fongdokhi Manipur